pakhang na nupi thiba phangdana mapa mama na nupi thiro haina chairagasu chahi angkhai agi murum nupi thidaba mayam leiri khara na nupi je ani hum lolaga tum leiba adogi watho thokpa su leiri sisu angakpa lamdam ne ko ichi no maite khara kala tombi chase gan us kuki leitro ado kana gumban ai murup toy namna pura chakani aba shengma yaudringa da mai nupi na phone tawbadu ko loire kwaidagi kichet pa kikan ba se akhwagi jati se oire hojin naga da se thenari bisini yengo neutral na leiring da litan chatpa yadre na loire manipur loire hojik litan degi khitang chalaga tem ka somda kuki na mu nomai kapada poche pubo tata driver ama mu hat khre hojik ma pung 11 da go police na lo thakre sibai yauraga chalibne go sibai na escort tauraga chapa gari driver ama hojik ma kuki na kaplaga lekhidre asini ko ngasai sangkaida taunariba mayamdo dum urego leimukong area da asida aduna akhoi lamdam se atokpo changlapa mi singna mapu oi dore haibase akhoi mikna singna leigadabani mi di chahi kaya masigini aba mi di chahi kaya digi kok thadaraga lakpani maite na naga na maite na 2023 da kok thadabani naga na 26 da thadabani kadai di yagani mi di chahi kun manga da kok thadaraga torakpani maite na 2023 da thadabani chahi kaya khenai naga na mu 26 da thadabani adum hujik naga na lan tawningai adu ada haina position lowringai da loina moina pudong challe maite na 2023 da Thokre haidana swaida so toringe da ha lambida swaida adu swa chura chambuda kampopi da nataba swa imphagi city da so toringe da loina buffer zone thomtholaga hojik manipur amani machani maite ni haiba kanda yam ikaire abase modbung lanba yadabase adu lebak kangani aradi mathona amati change ba ra nahan cho ai sekmai chale kalatombi chale makhan chale nahan chu choro namli chale nahan chu akhoi palel de chale aidi lepte haida boani lepte litan manaksu toina challe chataba yadaba hujik akhoi mayam haidokdaba ya mayam leyaba adu ichi no maite khara kala tombi chase gan us kuki leitro soida di ko manipur kaibi yaroi togdabani haiba si kala tombi chase kanda loire bani ko ai khunchang se haiba kanda ranang phatana chase nang boina aingonda oina onchalaine adu kana gumban ai murup toy namna pura chakani aba shengma yaudringa da mai nupi na phone tawbadu ko loire kwaidagi kichet pa kikan ba se akhwagi jati se oire phap tabiyo moidi kadai da punchat ta chatkani adu su lan tawradi leba kanadi mi shibatai anaya thokbatai thenabatai shiba kiradi thenaba kiradi nganglon tumina dum leiraga serenda tawthokse sena hage pitokse manipur kaisunu dum pitokrase kailo ebataradi I katbatai Karigino, ima singna swaida kanna la moidi tawpham thokdana to imana singna lan tawba yabro pakhang sing naha sing akhoi loire bane ko loire bane ai haining de hojin naga da se thenari bisini yengo neutral na leiring da litan chatpa yadre na ha neutral gi mahaido litan lan ba yadre hojik naga maite punba native people committee manipur haina su sem khrabane na akhoi punsale haraga yaradi hojik naga gi mla mapan lei maite pangal yauna 40 lei masi 49 na se kauraga phajana numi ani changlasu kadai da no phajana phamlaga go masigi issue se hana nainaba ma change makhoina phap tadri phobadi akhoi masen khanaraga tokani aba tiksu lansi manipur kai haloi manipur mapan chang haloi haiba taradi narco terrorist muthak se hairati illegal immigration tanthok se hairati nrc chan se hairati kanana ngangani lepkani akhoi gi leader thaka kibasing nang tawgadaba natro moina nungaina charaga leiraga ima iben sing na insalaga ima ibising na lebaki tamak tumba yadana tholar akhoi da karem na rini 1951 gi census yengbiu maite na khwai wang na lerami naga lerami kuki lerami 2021 gi 11 lakh pa kanda de maite gi percentage pajana hantarabani naga gi makhada hantarabani kuki gi na 100% jump tawbani hojik census population moi haure yengo kuki gi population se hantak census se da akhoi na Fajana thaba lokapang amdaba SI se fajana tawbang amdaraba NRC se update tawdaraba kuki gi population je Manipur da 14 lakhs oirani hai yengbio ko yengbio naga makhada leirani maite makhada leirani madugi mathakta ngasi akhoi gi lan tawsalariba border punamak ta koisaliba hojikti namli wangli choroda akhoi karisu tomong ngamlaroi security than gare
adugi commander do yengsaningai mokok to IG ama dipu to order thokre kana gi mi moi gi mi khoi kari tawgani ngasi sida mi nagagi chinau taruk mangkhiba hojik numit taramari manga subo phaboda lengak ama laina hithokpa ngamdaba phaba ngamdaba aise akhoi sibu lengak leri bro akhoi hingba yari bro sikumba khalla kanda akhoi se tumba yarak tare sina maram oiraga akhoi gi leader singda akhoi gi thakat khiba leader singda khrangango tawro chalo haina chaiba kanda onna tainabada akhoi da police da FIR taraga koi thi ni hoje akhoi da IB na pusin sinari phone pumpa phap tawba yadre phone se track tawre aingon da track tawba loire nangi mathak te FIR tharani nangon da police na do hai nang khrang wa ngang bu khra to TV the token nuga have say hang on the lakrabani go swai the TV the wangang ba mi budi hakke phage punge na koitan tanari swai the no mai pairaga open oina mai te macha naga macha phabadu di kari so hai de FIR su tha de karamba lamdam no